Harold Frederick Shipman atopa mamingna Dr. Death, the angel of death, the good Dr. Fred Shipman and sukangnaba matam amagi England gi mihatpa serial killers and miyoi masing 250 hatki habdi mahaki victim asi chani ge angkai nya habini Shipman asi medical doctor maktina tab adubu hidak langtaki amadi ana ayek laina layong gi maram da fajana khangba tamlakba anaba bulayeng bangam ba haiba misak amani habdi ma asi general practitioner or family doctor or primary care physician amani habini 31 January 2000 da simenasi mana layeng liba patient tar manga halambagi damak police na phaki wild chathaki mara leire haina wild sangi warepna lauthoki amadi mapunsi supa kaisum changda leibagi fadok taki Shipman layeng khiba amadi mana sire haina death certificate pi khiba mayam singadu khongatuna sahi ani chumna thijin humjillaba amadi kupna yengsilba matung khangba ngamki madudi mahakna hatkhiba magi patient masing asi 250 chani yang khaini haina masida 80% amadi ahlorabi hanubi ngaktani mahakna hatkhiba kwaidi na hawai basi chahi ne phumatoi surba nupa ma yawi aduga chahi mari khaktang ngaiba angang amsu yawi Shipman gi crime atu karamna khanglakpage 1998 ki March tada Linda Reynolds Hyderabad London gi haita leiba Brook Surgery Medical Center doctor binupi asina Harold Shipman gi patient masing yamna sibigi thawong asida singnatuna South Manchester City gi coroner haibadi chineningai oiba misida thijinba phamnaiba John Pollard hairiba nipa asida misi asigi matangna miyeng changbina ba haiki adubu police asu karamna siribuno haibadu evidence fangdaba maramna misi asigi matangda karimatu upai lekhide Shipman inquiry body na Greater Manchester Police pu case asida experience leitaba officer yaholi haiduna maral siki upai leitaduna investigation asi close tawba matung Shipman ne miyoy ahum amuk murder tawki August 1998 da John Shaw hariba taxi driver asina magi taxi da tongduna Shipman da layeng ba lakhiba masa ka hena sonjib ahal oibi nupi sing asi loina sibigi pawsi khanglapodagi chingnabadagi police na haiki complaint tawki John Shaw na police da Shipman ahal oibi nupi kunmathoi gi murder soina tarongani singnaba lei haina haiki Shipman gi last victim ase Kathleen Grandini nupi asi masagi umta 1998 ki June ki 24 siki nupi asina si dringai the last oino hoba misak ase Shipman ni sirbu matung Shipman na Kathleen gi death certificate sign tawki sibigi maramna hanurapagi chai yamsilapodigi masa sonjilapodi sibi hain iromki Kathleen Grandi gi machanupi Angela Woodruff asi solicitor haibdi while sangi thabak tobi while gi maramda khangbi while lo emo ermi mahaki khongloi thabak tominaba solicitor Brian Burgess na singnaba ama lei madudi Angela gi mamana sidringaida iramba will haibdi sirmadungda lan thum karamna sijinadage takwa aiba che paper amani haiba will asida achumba manba adubu asengbadi khangdaba yamna chingninga oiba waral khar iramki madudi Kathleen Grandina magi paisa lan thum magi machanupi Angela Woodruff madi magi angang singi mingda irambagi mahutta Shipman do oine pibagi mongda iramki hairaba thawong asida chingnaba amadi thajadabadagi Burgess na Angela da takshinduna insinduna police da complaint tahonki amadi investigation hoki leibak to coffin da haptuna fumjinuna thamkhraba Gandhi gi hakchang du lauthokhi amadi magi asiba hakchang da diamorphine heroin yarambagi khudam police na thengnaki police na chingnare madudi heroin drug asi kapchanduna Shipman na hatpa soidan oramgani haina masida Shipman na masa kanjanabigi namukta Grandi asi heroin addict oibini haiki layeng ba matamda Grandi gi drug addict ki maramda comment natragana hairamba warul sing ni haina computer de iramba medical journal amada pothoroki adubu police na computer du kupna yengselaba matamda di hairaba warul sing adu Grandi siraba matungda Shipman na sasinaduna iramba oiki habdi fake oramki habini Harold Shipman na 7 September 1990 da faki police na atopa Shipman na death certificate ikiba khudum moiba asiba hakchang tara manga fagatpa ngamki asiba hakchang sing asi diamorphine heroin gi sibaba dose yarongki makogi medical record aranba kaya ama irongki amadi sibigi maramsu poor health haina loina manarongki maral gi matung inna Harold Shipman mapunchi chopa kaisum sangda leibigi phadok taki amadi High End Prison Wakefield West Yorkshire hariba kaisum sang asida 13 January 2004 da masa mathanda thawri yanduna suicide tawki